yenglamda adumak tholaktuna department ki washroom tamna lai machinda leiriba dustbin aduda irienjana cake adu hapchilamaba matungda manung changlaktuna mamai mamito isingna wai changthoi masamga loinana cholaba mamai ado mangda leiba mingseldugi matingna uri thoidokpa ahenba sakphamda leiti chumnagi chumna adumak hongda lei warubagi mami sutade sauningba pendaba nungaitabagi mami sude somdana koko irang amaga loinana salaina mangonda cake ilakpa ngairambani adubu asum ilaktrabada ikai khangdagi haifet noksanaraga mana oina salaida inbige honari atopa satra singna koisinduna leibana amana amada tungdagi khangin inarakpada soibadagi kokoda thingjilaktuna cake to nantharaga makhada takre koko khoidaw kharadi sawali tanjadu lawduna salaini hi hainingdana khumlei thengani se class leibanina amamam longnaraga mayam adum chaminarase puna asi hairaga salai mayamge mangda hazaroi khandana mamingdagi cake to machenama lakholaga matomda chajare salaina tawriba matawdo ataina thoina khaludrabasu kuko mathamoida kharadi nungaitaba phawkhre adubu uthokte noksane mayam marakta adumak langba yauri asomna mikubadu lushinkre koko hoisu thokre mayamdo masa masagi sitta hanjanakre salai nganba madi wangthoisu adumangai tumin phamnakre wangthoi maning onthoraktuna hairi kharadi tawhe nangi anobise yai masi yai sauningum lakum karigumba kharadi khumge haina chimal kanglakpani adubu khudakta umsin hankre salai gi machinbu nungsigi sahumna nungsi hanagi hanagum changlaktuna masagi sitta phamthakre matung koin inariba salai gi midingsu adumak nungsibu tungdagi warongna yenglai wangthoi salai da onsalambadagi nungsida mo phat onsinkre ibema nang kainum yahodri ngasidi nahan kai tawdaba mongda tawkhre Queen Victoria gi hodongdo aduna cake ka puraktana birthday ka tawkhre khoi salai gi nungsi kaishu khandaba saduna salai da tungon thoraklaga hari o kawini happy birthday salai ngasa ayuktagi ngaijarapo wisdo hojik phanglabada haraufom thokadaba salai do haraubagi mahot warobo manba ningai gi khonthok amaga loinena khangai hari khagembagidi kawramoinena au magidi February da loikhre kaino asiara maga nungsi mamai onthokraduna manglomda chumden phangkhre salai nganba mamit paina nungsi bu yengi wangthoidi ani dugi warongnabagi kapnariba tenjei dugi artha khangdri icham cham hari ibema kaino nangbu ngasai nonganjingai dei wado haiba loidringai nungsi pu hawgalaktuna wangthoigi machindo lukhamga panana paisilaga masado chingkhalaktuna soro chinglaga class dugi wangmada thok inthokhi aduga classroom gi thongdo gamlang nanga silami wangthoi ingangakna masamana ipha class dugi mapanda leptuna lei class na mateka makhajinba thongoibana manung mapan iho honabani nungsi hanna yenglamda amuk changlaaga masagi mafamda phamlari masaidigi tumi leiramba salanganba phukagotuna bag to pariga classroom dudagi sahum naina prapap thokre badu khangi nungsi adubu khamludri tanaduna so kaigino hangludri numidangi matamni thenglaba phawda salanganba masai chathulubada setpa mafi hongri kana silaitraba ichikchikpa mamli ba kadada matom tumin phamli ngasigi numit asida salanganba nungsibu sathina warokre hena mapukni nungsian kibuso kokogi thawong adunani kokogi mahot nungsina pangthokpoiramo salai aduki mate harau nungai ba numit haibado ngasina oiramgadabani nungsigi mahot kokona sinkibase masana masada penda bahawkat pagum phawjai salai gi thamoida haukiba tangka khra ningsingla roige ngamdre piklingai digi hauna mama mapa gi minungsi phanglaktraba salaina
Chahi tarukmu harakpa matang adwaida nongma khakti mama Laisnada kina haizakhibani. Mama, aigisu birthday tawbiyu. Laisna kadaidano chatkadabagi mapi loisena khumi. Thabangna sukchilakansida karigi birthday no thoiba. Birthday amukta tawbide aigi imanabasingidi mama mapana cake kakaga birthday tawbi. Nangna cake chaningagana nini hoi leirisida hairagane lehelo aduga hauna hek chathoi sasidi. Maramokpani mama thabak amata chatke numidangi chakane charaga tumthomuko. Kaishu khangzadriba angang oiriba thamoida masak maming khangdaba China amadi phangkhibani. Mikup asidagi amuk hana birthday gi asa tawroktrabada kona thangda wangthoi amadi nungsiga thengnarakpa class 11 kaba matamda mapunsigi yan hanboina makhoini dagi birthday wish phangkhibani. Mikup aduda haraumanbana takiba salaigi mapi ado nungsinga sisu kauba leitri. Ningkibani chahi khudingi magidamak cake sabiduna birthday ri soidana pangthokani haina. Adubu ngasidi nungsi pangthokpa ngamkhidri. Maram pumba asi leibana salai nganbanasu nungsigi matauda waraujakhibani. Ningsing henbi sida lawo kadaidano nangna chatlidubo. Chahi manga mukta ngairibi nupi machaduna tingkhang panba adar gulab horiba mafam adomda chinsinkhiduna mama da hari. Mama tingkhang sipaige. Ningsing tauno phate khutta thilakani yade ko paiba. Taugono haina nupi machado tingkhang palaba masamada tapai siluri. China aduna nabui khangboy hauna launa kapthorakpududa mapa chanana ahing nongyai pung 12 tabaga nungsi khangprek khangna pukhawalei. Umangna luplaba masado thaktak heknikpa makai sor chawna holei. Room gi light to thuna on tawduna nungsi magi table mathakta leiramba boy amagi maningda kolom ama paiduna mayek lana iba hore. Ningsing henbi mayek singdo iba loiraba matung nungsi bottle dagi ising yaw mama thakchilaga wakhal khanthare. Mangla mangnata daibangna sigumasi aingonda kara thokre. Adubu hauzikna kahina toina thokre ibisa karigin. Mi khudimak asumna tawrangadra natragana ai tangla. Wakhal laina nabi haibado ai boirabra. Aigi mangda toina lakliba ngang nupi macha sibu aiga kari mari leinabadu. Mamingna kari ningsing henbi haiba. Asuk fazana ningsing bamangdi amuktasu yaukidri. Chamamnaraba wakhaldagi thoglakpa pakum phangdraba wahang kaya siga loinana no ngan khigiba khangaudri ahing ado. Haina khiba matungena salai nganbagi apokpa chinglai amadi mamai bema Laisna ngasi machagi nakta thunglari yumda yaurari. Mama mapanina magi manakta lakle haibagi harauba phawbadi thambu thamko hena wai ichinjin magom hangoiduna yumda leiningakta phawkhri. Hek yaurabaga mama mapagi ningai taw hawrakli. Hena laita danaba machak hapkatpa hawrakli. Yumda thunglaba numikki nungthildo Laisna taptaba makai kisilaga machagi roomda changlai. Salaisu masagi phamungda hiptuna leibani. Mama na kemta hairaktana phajang salakpududa hangoibu keiwoi phugagotuna phami. Laisna yam harauna machabu kaurei. Asauba nang hagolakpa phare chalo loisaluro. Salai ngakna kaigino kai chatoino. Hazana imadu haiba yado nangbo mina takpi tambidaba mankini namhai tawgonune apokpa namana pada. Yamna wakhalebi aphabi mamagi saglon lauraga warak watem birakpadu tabada salai nganba mathamoida karimnana noglei. Laisna makhatari nangi do thangaloigi yumda chalugadawribani. Thangalai kanano haima mapalgi aikhoina leinariba ingkholgi mapu oiramba nangna sana chalaga sel thiluba haldunini makhoigi yumdani
Noi thabaki wari dudi ai kya interest leiteda. Mama ga pabunga dum chalo. Ai yauragi. Leisna pu hagolaga wa samjalei. Hai, na pabung na sawak na bathabak singanu. Lusina bataw. Gari mapanda thauduk tu na ngairabani. Maruoiba nang yaudaba yadraba thabakoi bagini. Hairam laga leisna thokre. Salaingan bang hakti tumina phamduna lei. Ma masase hingibra sikrabra. Matomta khangjadaba gum tawi. Amung amuksa sawningi. Mama mapa hundoklam laga kadaidanu machakrasira haina khanba kyara kyawkhre. Adubu ngamde. Thoina hena marei tawrudre. Salai mapi maro lusiladuna mama mapa ga loinena thangaloi yumda thunglare. Yumdo hek yaubaga ahaloiraba thangalna makoibu taramna woklari. Thangal mikau miram phajaba hauna lonchal ningthina khangba misakni. Mato matana koilang langbada imungda pungnin nili. Drawing room tamna pusinduna mayamda phaminare. Salai bobada harawra kauzai. Salai nganba sadumak haraw-harawna wari watai sai. Chinglain hari. Isunupi edudi udena kadomda laikre pabo. Lei kauthorak. Kaubalang dringai luching masana khangna acha thagyawba plate ama paiduna tholakpana hankri. Hana phajariba ingna tapiba masamne manane phibamne murtine fizetne leitingne maithongdana momon mino kaloinena thoklaklibado pumnamakki mityeng fomoirari. Thangal masunupibu nungsine yengjei. Chinglai amadi leisnana so thawai tani yengjei. Salai nganbadi mamangda hanana luchingbu ahanba lakiba numituda ukhrabani. Hojiksu mi malakpagi sahum phangbagi thoine hena khalluba tawdana adu genkhatcharubani. Kuide mitfamdu thuna mu hongdokhraga magi thoppa amada laikhre. Mayamgi chana thangnabado mangda thamladuna luching amamamta oina lali. Loirabada leisnana mabo manakda koksilei. Lao isa sidi mamagi nakda phamlula. Isagi nungaiba pau tabadagi isabune uning mankhradana mamaga nang pabunga laklibani. Haiduna makut paiduna chingsilaga magi hek nakana phamdahali. Tauribadu ubada salai nganba ngakwa phawi mapukningda khali. Yam nakna khangna chanarabadawna warigasu yamna leinari malin. Machaigi baude nongmada hangli khangbusu khangamu. Luching ikai-ikaina ingna khumlei. Hoi, imaga pabunga unaba phangjabasi nachasi yamna nungai. Chinglai na hangli. Thabangna karam kandagi join tawgadawriba ichabo. Coming Monday sida tawrani pabo. Pai tawgadabani. Aigi isani ibungosi. Mingna salai nganba kawi. Nanga lenga wirungani. Thawa ingkhang sel tanbagi wakhal ilai leidi. Lairing makha pangtamda tamthaduna lei. Nangna khara wari saw. Wari da tabada thangal noktuna hari. Aremba thabakta matam manghanba nate. Ihei tansinbani karisu kaidine chinglai. Ihei haibuse miyoibagi asengba lanine. Lairikpu tambagi loiba naibra. Matam charingai tamba yaba tamsin haugadabani. Salai nganbadi ngangnaribasindo thoinabu tasiludri. Hanigi hamu-hamuni. Mapa mamagi ahungba leite. Asumna leiringai marak thana luching salaida onsinduna hairi. Mayam loina cha painari thakpiyo. Adumna hek hairakani thajarudabana salai nganbusu luchingda phalab yengnamlaga makokado tapna nomlaga cha kapto paikhali. Tasengbadi ngasigi numit ase chinglai amadi leisnana mamong nupi oigadawribi amabu yengba lakpagumbani. Macha mamau sakhangna hanbagi tanja pibibagumbani. Ahal laman ngaisen oinaningbagi ingit pinaba lakpani. Salai nganbadi adugumba kaishu khangba nate. Adubu luchingdi hanana thangalna tamlabadagi khanglabani. Imung anigi mari. Leisna amadi chinglaina machada wafam ase haudoglubada yaragloi khangba maramna kariguma wafam amata haudoglubba tawdana namdana purakpani. Thamagi mamangda loisinakrab wafam ado ngasisu haujiksu machada haudoglakidre. Luchingi ikaina nokpa mawon minok salai thamoi yoba ngamkhidre. Adubu ahal lamanna haiba inbi luchingdi salai nganbagi asada hingawrabagumna tawkhre. Mama mapanaso salai nganba madi luching ani asi ka hena nakna
loina hananabagidamak wakhalsu khanba hokre. Matam khra hokre. Salai nganbagi birthday numittagi nungsi amadi salai ani se phongdi ipung phongdoknadana mathamoida warawnabagum oinabagum ipai paithoknaraga walang ngangangnadana leirakpani. Adumakna loinadabra kaunadabra tinadabra haibasu nate. Chatpamakta chatlaso thangnana chatminanaba honagani. Phambamakta phaminarabaso thangnana phaminanaba honagani. Waritani hanagumna ingangangnadaba. Adubu naksanabadadi hanadagi hena naksanabagumani. Ayenba mari amaso hapkatpagi mawongda. Salai nganbanaso nungsibu handak marakse krak hek laksan khai senarakogumnasu tawbra haina wangthoinasu khanbani. Adumakna thoina chingnarunabagi machangmakti oidi. Numitto wangthoi amadi salai nganba department tagi marksit lawge ningdana casual da department tamna lakpani. Lawfom thokpa marksito lawraga marup anido wari sanaduna yum halage khanna thorakpani. Wangthoido magi phone lakpa makhol tarabatuda paikhatuna oi. Hello, thengnarabo? Undiunarabo? Oh, adudi nang phasana unaruko. Wahi watadi kamaina tawkhige. Fare ado masa yongnaba phasana piyuko. Khara phingmani manabido. Thame. Wangthoina ngangba tabani. Phone dagi hairakpadudi salai nganbana taruba nate. Taningbusu phawrudi. Adubu maning waigi wahi kharatuda salai nganba mana khangsing singatkre. Karino haibagum munna tanaba honare. Adubu oikhidri. Wangthoina wado samjinkhibana hankre. Kolsu thamkre. Salaina khanganghai. Kaino kanano huzikido. Imanabani. Wangthoi tena khumi. Wa makha tarakadra ngaibani. Taraktrabada salai nganba gari set tamna jangsinduna gari do mamai leiduna ani do puna thaudok minaragle. Mamit singwa salain. Urudana haiso usinaroi. Ururanu haiso hotrong hek una uba ngambazani. Gari do asum thauna thamna MU gi awangi gate lomda lakpani. Administration block chatpagi lambida oirong thangbagi footpath paring leiribadugi hek nakanda. Lamhang oina phampam nung macha khiliba urum yamna phangba mafam adwaida. Nungsi amadi masak khangdaba atopa nupa amaga leptuna wari sanaribado mamit thauba salai nganban he urure. Khangau lahodi break khangpa phai. Wangthoidi salai bulanduna gari mamangda uptune taba phawgi changda paikhatke tawrure. Maduda pakhalurba wangthoina salai gi nanganda kinna surei. Nang kaidore habino? As kaino? Asi kaino? Wangthoi salai ni yengliba mitpham adomda yemai. Nupa se imanabani. Salai nganba tungda fat olaktuna wangthoi de painingli. Nanga huzek phone wari sanaba namanabudura. Mani kaino? Wado tabada salai gari gi handle ani do pairaga khangom nomna nomna hai. Nang kumtho. Nang ai gi gari tongber. Kumtho waibani. Gari macha do thok nomakpatuda tongba yadutuna wangthoi sunga ngangna kumthai. Ngawbur simisibo. Aina wari sarido kanano hangbuda nang chumna phajana singbodo haiga khumba kaidoge. Imanabani kainaga samjilaga khumaidudi maram leirmidana. Koino na ngangiduna lambi oibuduna warido aduk samjanbani. Koino ni asina manabane dai. Mane mi high school gi manabani. Asise nuksigi nupa oinabana nangna sinbirira ha nathau yam leidabrona. Sinbiba natin he kaino ni masibo. Salai nganba gari do huzik phawbo start muthatribani. Makhol hauna nganglaga hairi. Khangni ngasidi nupa su nupi su sinbiba misu yawnane pulap khongban sida gari sina taage inthugi.